Hojik Assam da training tawriba taramathoi amadi 12th Suba Irb na mapung oina National Highway Ngakpada Thoudang Lougani masigidamak shaba loishillakle haina CM N Biren phongdokhre. Ngasi sathakhiba assembly mifam da opposition gi MLA ke Megasandra na pukhalakhiba calling attention motion gi matang da CM Minister na haikibada Imphal Jiribam lambi National Highway number 37 da mathau tawriba gari sing ngak senaba Highway Protection Force oina security gi mathau taba sing deploy tawna bahona gani haiki. Kulai pai bamadi kulai pai daba singna National Highway singda satharakli bathong asi adumak makha sathaраклabadi lengang na atopa makhal amagi pambai sijenarakpa yai amadi asigumba driver singda aki akhang piba senkhai tumkhai amadi gari mai thavana singbagi thabak khudakta lepina ba house ta thamke loina miyam gi nongmagi sangdaba yadraba maruiba polam sing puthok pusin tawriba driver singasu highway asida gari senba lepigano matik saba mathau taba thabak lengang na paikhet kani haibigi thajaba thamke. Calling attention motion aduda saruk yakiba NPF ki MLA Laisio Kaishingna handak Indo-Myanmar border pillar number 91 dagi 94 fobgi area asida Myanmar military singna landmine kya phumjinduna mioibagi punsi amade sanga kya gi punsida aki tujung pokpa masagi yumdagi sathokpada aki akang phawgi phibam ama laklibasi lengang kupna yengshin binaba house ta thamke. Home gi sarsu puriba CM Minister N Biren wafam asi center gi Defense Minister External Affairs Minister amadi Prime Minister gi thakta pukhana bahona gi haiba thajaba piki. Nabi dhamni mari ninga sanga driver singchna wari ba mayam si masigi mathak sida mok ai gi di tawdaba yade do ai gi di kaktaba yade do ai gi khomdaba yade do ina khulai paiba kangbu amadi paidaba kangbu na tauri basi masi yam nungai taba haitare hojiki is wari ngai da wahanna bagi Kudong saba lay ngay sa netlaw na bagi taubong bagi nature ma isur si maming dagi wala ningaga tabak to yaw bagi society ma koy sila lakudong to very unfortunate ngami sarkar ni operation toruga badang na tawruga kaphain raga tawnaraga tawna but ima isa ngatani homin na rakol lamdam si yelong mi ngatani hairage koy madugi khud thana da bida suspension of operation natragna peace talk adu adai na thamaga koy khangaga lay ni यानी political solution पोरक ना मिशी मिना मखाता ना यहों दना बाय हाथ तादना ज्ञान तादना मयाम ना हंतों ना दना normal life ला इमिना सी अरगना ला इमिना सी अदो कम असे बुझी की style से सुम businessman पुना मग contract पुना मग officer पुना मग अम्मा पुना मग लोना तारो कांदा ताउरी बसी की nature सी मखा सत्थक द बोर्डी कोई government शु प्रजा की नहीं कोई दे प्रजा इंगल है ना प्रजा safety ले है ना कोई गिथों ने तो कोई alternative means कोई किरक